Khuragi MLA na JCB Purak-laga nauna sagatliba school gi classroom ani thugairam le laikai club amasung mera pabi sing na kanna yaningdaba phongdokre hadana jasantana sai khogi wangoi dasu tawgibagi thambiri sigi matang si jasanta hariba khogi Khuragi MLA na masagi personal interest thugairam gani haibagi thajabati adu khangna di leite dumakpu masi khogi education Ladik tampam sang habzi ponung amadagi hena kan magi value se lei hai naribani adumapu sumaina sagatliba school thugai pai se jasanta sigi education age ki makha da lei sigi manung da kari asoiba kari hana gi planning da kari soi ba lei badagi masida miyam na su pena da ba makhakti lai pena driba simak na su amu masigi impact si su aduma constituency dugi MLA da su amu tabagi mami su amu lei ga doribani sigi matang da jasanta gi point of view kari kamai thambe ngasai ai ga sai jabu ne administration ga politician ga se conflict am chong lei ba hojik se adai bill gi matang da lambi sembai matang da adai gi leidana ko drain sembai matang da miyam gi awaba den thabak laudabagi leidana ko aduna masi pochidi sai soina jabu kari gumba lenga se dissolve to ta 2027 de election so to roi BJP 2029 loin to ga ka ne ba matam khara ga logi ge matam khara ga logi si maram di akoi gi BJP favor da laknam ni ko ai hai ja praja gi lang ma khot pa nuai ta ba lambi ge sem dana khot na khar to gi ga ka ne ba politician ning da nung nang ba le ram to se akoi gi secretary si asa ye moi gi officer me am se mamang na so honorable yai me na pan gre ko hojik phone pa ek to me am do ho khoi le ga la ka na khang ni ga ma ai gra bane dai ko adu pen da khar le ngani adu bu as a public leader moina appeal am khak to jani nge hai tare khoi na politician jing da nang adu to gadam ne na hai bang am bagi capacity di lei ponte adu ta su miyam gi hai di ka ani chin dong ba hai dra miyam gi vocal oina to jaba social activist am oina wai khra di hai ni kai no hai ganda sumaina mi mamang da exemplary power uthok pase honorable amoina tawning de masi mahuta notice tha dana khotana court lairi court gi stay loba adagi police ta complaint to biba sigumba me am tawning mamang da sigi example ma thamsage Nurul Hasan honorable MLA na mahakna keno dagi kapidi dagi mana cheng puraga chatkhiba matamda akhoi gi kapidi director na mai mathak FIR tawkhiba khoi kona mediate tawmdi yai honorable moi bini ne ko moi pibam tokpa dunia da ne mediate torom be ai amai to dana yamna public ta yamna kai hani ko angam ma thok utpagi mong se masi kitang lem na to haning bagi tangai phataba amadi lei hai tare ada masida through court ta che tha ba khot pa haina ba yarak ta bagi to bi badi oram badi ai adubu kari kana ni mayamna negative impression mayam ma chungera langera thugaira me na hairabani na physical power sin na hairabani na mina press meet toksalakpa khotsalakpa mayam ma tawrei isne ba horen amu honorable ge site ge amuk sengdorani adubo sengdorko matamda property ma sem matamda stay lobiraga court gi stay lobiraga police ta kai da tawdana complaint tawraga department da notice tha dana legal notice tha dana khotana tawraga masi mafam je onei bo haisu ona de bo haisu adagi contractor je si oigedam ne bo haisu hojik tawnari dana ko PWD gi mayam mamang da mamang lengang na pairamba honorable Biswajit matamda mana works minister pairami matamda pairamba 100 crore hena akoi administrative approval lawragal thamamba thabak finance approval lawang among do basing do loi kakthala imne bako andi PWD contractor na su handak su appeal me ama tori kan wasigi matang sida akoi da thabak local media thabak PBU copy me am tori si me am se as a leader amoina yamna yam mong marin tana miyam da convince tawraga pubi bedo aduna phagadra hadi leidana ko mamang da wangoi da to budu praja mayam da yamna politician jing gi phatta ba impression phajada ba impression yam lai ko koi politician jing je sumaina to bra ga na ni leidana ko phajade ba hadi phajana no niyom ma da through law da chatpagi kai phada da yam chauna lebra adu politician masagi ju mangjai kai gumba mat sengok sengin tong na rabni na mana power sin ne yengwa khoi di yam le le jabni ga na magi ju vote khar di mang ban traga tong jaba le ram gani adu me am du yenga kan da praja da achum mai on da pubiraga legally oina chapi ba gi tangai phado tawbiba da kari kai ge na ai smaina appeal oina tawjage hai tare khoina takwi tambi ba ngam badi nate kai no de akhoi de ge na khangdana bu ma khoina mayam sine MLA oi ine ba ko adu na maram oi kan da miyam da sumaina image athiba chatkibase chahi kya lisang sina hojikti social media ma tamne na adumai lehugani aduna yamna law gi angle da chapiraga tawbibada kai kai ge na appeal am tang tawjage na man tamjage okay thank you very much